State asida Manipuri poni gi Maraibak Tamba Ngamdri phibam amada leiri. Nongma sagol makhal asigi mathakta sathariba tamthiba thong amadi awana kya loiba naidri. Ngarangsu masak khangdaba miyoisingna minungsi leitana sagol ama puksepta thangona lenbadagi tamthina asofa nangkhe. Tungda sagol bu nungsijaba yokhasaningba miyoisingna honaduna laing sathakhi. Panbaya badi kumjali singani tarahumdoida endangered breed ne haina lauthokraba Manipuri poni si mutkidanaba amadi yokhanaba honabagi manungshana Imphal East district ki haingangda poni sanctuary sengotuna Manipuri poni bu kanna honarabasu state asigi lambi lamjao amadi mafam kyada mapu pandabagum Manipuri poni kya amon akai saduna onthokpa phibam amada leiri. Imphal gi lampel pat yauna mafam kyada yengsin bidraba sagol kya asibagi khayata taduna leiri. Phibam asida Manipuri Pony Society, Manipur Horse Riding and Polo Association amasung Manipur Equestrian Association yauna Manipuri Pony bu nungsijaba lamdam asigi miyamna khara makhai honarabasu lengaki matik saba thorang thoksil ama paikhatuna Manipuri Pony asi kalhona ba honadrabadi matam khargi matungda malemda polo masana khudol tamkibani haiduna saukthokjariba state asida sagol makhal asi mutkhiba yabagi akiba leire. Haingang the pony sanctuary sengalaga Manipuri pony kangani haiba khaktana matik saba oidrei.